Kurumjari ISTV ki pau ming tabi de pupum namakpu taram noksari anbada maru ba pau isa gi saktam ngak na ba hona bada lamdamasida khunda minari basingi marakta ungkhat na ba yaba wakalon laheloi de bani haina deputy CM gai khangam na phongdokre State asida malaria nabagi chang hantharagle haina health minister Fungjatang Tonsingna haikre amadi world title ahum laklawraklaba body builder sarkar na thoi bidababu USM yauna lup tarana nungaita ba phongdokre Pau sanong na pijari isa gi horfam saktam ngak na ba hona bada aikoi masal gi marakta ungkhan ba yaba wakalol laheloi da bani haina ngasi deputy minister gai khangam na phongdokre Wapam asing saitu kendra gi manung sanba Namsing ground pangthokba Maridak suba Zeladong Folk Festival 2012 hodopagi thoramda phongdokipane Society for Promotion of Community Tasks na sinduna Peace and Solidarity haibathim da pangthokiba minigi Folk Festival hodopagi thoramduda IFCD Minister Ngamthang Hauki Social Welfare Minister AK Mirabai MLA Manga Wi-Fi Zahenglung Fanmai amadi RK Mosu Sergaki Manipur ki tongan ba mafam kya da khundari ba jalalung jati ki miyoi kya na sab kya dun pangthoki ba thorum aduda jagoi isagi thorum yauna food stall sing su utke thorum go mari lenana minister ngamthang haukip na jalalung jati asi jati kya punsin aduna sembane jati asigi top magun nat amadi chanabi leijaba asi yamna chawthok chaningai ni haike kanagum kharana nat ki saktam sing fajana ba haiduna anauba mawngda semtok pa tawroi tabani haike CPS Wikiba Gaikangamna Zalarung Jati asi Masaki top culture amadi tradition daijaba jati ni tongan ba jati kanglup singi nat amadi saktam singasi state asigi langai hiram kyada ina khulaba lamdam asigi saktam hena session hanaba masak thokna ba aikoi puna honami nagadabani haina su makna makata na phongdoke haurakpum likun thibana Aigi identity ngangana hodabana akoi marakta antagonized over amaga ukhadna yaba wakalon senba adugumada leruidabani Manipurda lising machmapan marfudra marida malaria na naba miyoi lising tare sumna tara mari ki case thingna ki lising ni sumna tara ni thoi sahi asidadi sumna tangi malaria na naba miyoi masingasi sani tara mari khaktangai re haina health minister Fungjatang Tonsing phongdokre Manipur State Vector-Borne Disease Control Society na sinduna hotel Nirmala pangthokiba intensified malaria control project ki makhara fund sizinabagi review tawa hodopagi thorumda wapamasi minister na phongdokibani thorumasida NVVD CP Government of India ge Joint Director Dr. Edes Kumar amadi Health Services ki Director A Bijoy Sungasu Surga ki Director A Bijoyna asigumba project amagi matangda review tawduna miyamda project asigi kanaba fanganna ba honaminaba asi Manipur miyamgi laibak phabani haike Minister Fungjatang Tonsingna sahi chaliba sahi lisingani subna tarani thoi asi fawbada malaria na naba miyoi masing sani taramari khaktangai riba si health department na sahi kya gi mamang gi achoba thabak kya lakhulapagi mayek larba khudamni intensified malaria control project asigi fund season nabagi matangda review tawduna hena afaba maikei rom da puraktuna malaria mapung fana muthanaba honagani haike Masih power detect to masih 240. 700 to 240. Mana di mana yang minister big. Sumber mana hana progress saya betul. Implement to mana yang mana. Sorry kau. Aduh, so ikut komisi di special case dah. Khusus segi bagi purpose sosial masih hena effectively implement to nama kam to pagani yang session nama technical session nama pagani workout to kamera sistem si hana sistem tu hoba dakali dan hana sistem kamu tadi to nama implement to bagi saya mode of implementation change to dakali masih Manipur Sarkar na body building masana da world champion ohumlak oiraklaba arambam bobi yauna atai title kya larakraba sanaroi kya thawai bidre atai masana singda piriba incentive amari job facilities sing safa wasing da su pipam thoi haina USM ge president Waina Bachandra na phongdokre ngsi MSU KSA NIPCO akomluf amadi UPM na chingba lup taragi mihusing yauna pang thokiba pawgi mifam amada Nabachandra na wapamasi phongdokibani
UCM gi office to pangthokba paugi mifam aduda Nabachandra na makhatana mating laiba state asigi sanaroi sing Manipur sarkar na michang mikhai naiba micheng yengliba asina lamdamasida sports movement mami samkhigadra haibagi mi paiba lakpadagi civil society organization sing na hiramasida micheng changlakpani Handakta World Championship ta gold medal lorokraba Arambam Bobby, bronze medalist Pradeep Kumar amadi Momota Devi loinana manga suba position lorkhibi Rebitabu laklibatang taramanga ge yukta sarkar na ikai khumnaba utrabasu lupsing na punsinduna lamyanba sanglenda taramna okani haike Manipur bu malem gi thakta saktak naba khonabada sanaroi singe achoba thodang lori sanabada politics ki khut changbiganu politicians sina sanaroi kya board ki khulai oina season narak pu yawba asi laibuk thibani haike koina hajani madudi sports ki lamda amadi sports players sing asibu idol gi mom da sinar kanda politicians sing asina politicize to birakanda akoi gi sanaroi sing asigi laibak thina na bokona bigano abasi thamjani hairiba sanaroi sing asibu pung thogopiba amadi ikai kumnaba utpo oina makoi ga mari lenaba jokyo facility amadi tongan tongan pium tokba saka gi maikai degi incentive sing bibiduna makoi bu ikai kumnaba utpiyo abasi hajani Amarumda United Gym Manipur gi Chief Coach Drubana Manipur Sarkar na body building masanagi sanaroi singasi ngasi pawba thawoi bide haina nungai taba phungdoki Manipur Sarkar na makoibu yamna ngasi bibagi oiba adugumba aso grand reception nama agoi togon jeni adugu ngasi bawa grand reception tawgani haibagi hek alakwa mikutagi ngasi bawa tajabar kunjadri Cookie State Demand Committee na hayeng nage hona chathagani toramba blockade adu Union Home Ministry gi thajaba pirakpadagi handoklagani haina committee gi miyoisinga sarkar da thajaba pirakle hari all secretary ta pangthokpa pawgi mipamamada home gi thabak su puriba deputy chief minister gaikhangam na wafamasi fongdokladuna sarkar gi maikede su agent cardeli amadi festival gi matam oirakpaga mari lenana blockade asi tawbidanaba appeal tawkiba amadi Union Ministry dagi aiba cherolama tharakpadagi phibamasi lakhibani ngasi Until Union Home Ministry gi Under Secretary North East MP Singhana Manipur gi Chief Secretary da Housing Sathariba Parliament Mifamasi Hek Loibaga Home Ministry gi Senior Officer ma Manipur da Tharaktuna Wari Sananaba Aiba Cherolama Tharakhi Hari Cherol Aduda Su gi Thabak Pariba Additional DGV Kaute KNO amadi KSGC gi luchingba singa famina duna khanaraba matungda khongjang handona bagi wafamasi kangalakibani miyamna blockade tawragani haina mi paiba leramba adu koklagani haike akoina phangjaba pawda mokoi si du phangbaga mokoi famina duna discuss tawre daga madu oge ban tawri haina tawram post tawram madu withdraw tawba yanare have paw se khoi phange rodo ki si mokti khuje phangtri do mo ki site te ki su statement am thok lani hai bi thazaba dei marmadan dona akoi problem le gadra haidna amadi car release te ka disturbance ka thokadra haja khalam ba amadi te te jiki December ki season sida rajasingna Festival kaya amal sulay ba mang tayo may amal sida kay thokadagi hadana khalam madu tudogna wani ngai litre adaka nungang ngai litre hadaki sesa reasoning and on behalf of the people of the state I thagat ningi sometimes akoi ani ki mama tamda issue sim sila asu wari tai sanara kan bhab tanmin na bado maduni tamin na ba ang property am nuai masigumba wakhalon se dan mature wakhalon se matumana family bigani ai ajaba lai dala kai pura bhab tamina wari tai sanadana karigomba pen da bale su wari tai sanadara kanda resort orga lanyana ba amko so apel to jare Bangladesh ta kundari ba maiti singa sarugyaduna laikhidrabi thona phavi ima singi maphamda haikat laikat tanduna ikai khumna ba utki Oja sana jawbana laikhidabagi ahumlak suba jahi gi kumon thorum mahaki aroiba mathomangam pangthokiba kurai larik mamakha lekaida leiba ningsing khubamda ngasi pangthokre Oja sana jawba Memorial Trust na sinduna pangthokiba thorumaduda Professor Gagumoi Kamai Manipur University gi Professor Landena All Manipur Working Journalists Union gi President A Mubi
Professor Nahakbam Aruna, Associate Professor Abdul Hakim Saha Amadi, Pradhan Somorjin Chingba, Miyukiana Surgaki, Laikidrabagi Photoda, Miamna Laisukatuna, Ikaikumna Utki. Wangang Kibasing Fundong Nakibada, Wazasana Jobana Torumba, Tabak Torum Simbu, Tagapa Fundong Naki. Social scientist Danavir Laistamna, Ojasana Joba si, Miyuibagi Hak Kananaba Amadi, Manipurgi Kunaibu, Nungsijaba, Manipurgi, Tanatana, Awang no Puklamdamgi, Singtaninga Oba Misakamani, Haike. Khwaidagi maru oiribadi miyobagi hak kannaba thoramda amadi loilam lengak losinaba in 1965 tagi thorok pasini maramasina 10 khaw matamasida ozagi thawang mayam nainaba araibinate awang nongpokta malem gi bharat ki masung iramdam gi oiba loda mamutana khangba professor si mahaki matakta leite Takai Machumna Bembagitang Kungamanga Satrakba International 4-Night Observation Protesting Violence Against Women's Kitorum Nasi Palace Compound Labor Lamyan Sanglen Luisin Cray. Women's Action for Development Atongan Toanba NGO Kiaga Kusum Naduna Pangtokiba Tormaduda Professor MC Arun Saben Sister Polski Correspondent Waidu Pachandra People's Chronicle Editor W. Tiken MNP Plus Ki Udit Salam Amadi United NGO Mission Gi Consultant Oze Maitina President Member Oina Sarugaki Observation Sigi Manungsana Toan ba competition singamade Xander Journalist Award Makok Matang Tarakba Sinda Organization Gi Maikadi Kudol Putpiduna Ikai Kumna Utki Tarunga Mari Lainana Award Ki General Secretary Sobita Mangsa Tabamna Observation Asi Pangtok Nabahonabada Maike Kiadaki Mating Panglaki Basingu Takat Pafundoki Nupiki Mayokta Sataba Crime Sing Tingna Nabahonabada Miamna Mating Pangbu Haiki Tarunga Mari Lainana Wangang Kibasing Fondok Nakibada Nupida Chataba Mute Minai Tinganaba Mari Lainaba NGO Sing Amadi Organizations Singa Punna Samina Bagimato Tare Haina Fondok Naki Professor MC Aruna Africa Amadi Atai Leva Karadadi Nupida Chataba Crime Si Raznitigi Kudong Chaba Fanganaba Chataba Fawa Yaunare Nupi Buhatpa Amasung Izat Mangan Bagi Tabak Tinganaba Honabada Imung Manungisu Achoba Daitlay Nupida Chataba Crime Gimatang the Miamna Protest Taugodori Basi Kanadano Rapist Natragana Mihatpa Ama Ain Gyoba Cherak Pibai Basiri Araibu Wapamni Nupida Chataba Crime Gimayokta Satagadaba Protest Asi Yamnamaru Oe Samazamagi Chanabi Culture Amadi Political System Asida Ladiba Chanabi Singasi Semto Pamatutai Haiki Politically motivated over mass rape report Equida Riapa Lep Natabra, Kadobuno, the Kangi, so Langsing the Tokibada, my aunt and the Dodo. My aunt at the Lapunai, Sida Lady, that Sama Simagna, Masiki Manu, the lady, when passing Sina, walk the Empton answer Bungam to the lady, diagnosing Asa, Masi, Equina, politically motivated over mass rape report, Masa Afghanistan, Chechenia, the Karida, Africa, Makumayamada, Equina. Manipur State Archives na sinduna kuntra humduirak suba Archives Sayol Palan December gitang Taramatuida Surichanpur District ki Henglef Subdivision ki manung sanba Khoirenta Kuman Community Hall da Pangthokre Tarumasida Manipur State Archives ki Director Dr. K. Susilana Ariba record kayana Zati Kanglup amagi Itia Sembatpada Achoba Mating Pangi Ariba record sing adugi matingna Furup amana matau karamna haurei haibadasu Kangi Haike Tarunga Mari Lainana Khoirentak Kumanda Ariba Matamgi Posaksin Tungsinduna Tamba Museum Cum Exhibition Hall Amasu Dr. K. Susilana Hangdoke Tasigi Tang Taramanga Imphal da Tunglagadoriba Asian Gardeligi Lambi Oriba Imphal Dimapur Lambi Samjin Bagitaba Nasi Works Minister Dr. K. S. Datun Kumar Yengsin Kre Imphal Dagi Mao Fawagi Lambi Saruk Yengsin Bagi Kongsat Aduda PWD Makok Tongba Engineer Kya Susarugaki Haukibana Bemagitang Kungatarutagi Indonesia Dagi Lamtarakiba Asian Gardeli Asna Singapore Malaysia Cambodia, Vietnam, Thailand, Laos, Samadi, Myanmar, Fauduna Lakibatang, Taramanga, Imphal, the Tunglagadabani, Masigamakta, Moria de Dimapur Yoba, National Highway number 2 Gi, Saruk Asi, Bharat Sarkar Gi Guideline Matungina, Housing Samjin Sajan Bagitabak Yamnakana Chatari, Reliasi Tang Taramanga, Imphal Yorok Matunda, Deligi de Magmatangi Mita, Gangladagi, Lamtagani Hari, PWD na Lambi Sambagitabak Satari Basi, Yang Silaba Matunda, Works Minister Ratan Kumarna, Lambi Saruk Ayamba, Samjin Baluere, Walauri Saruk Singh Hayang Fawagi Manung the Luisilagani Haibagi, Tazavalaide, Haibagaloina, Wapam Kiasu, Fondoke. Nakul Mapam Taret Nipan Muni, Group C,
emergency work the suri se maru na maintenance ka mari laina na ada hujik phane amna koi namu chalu budu de gidi phana phajana improvement leire adu khara khara wali basing se koi hayeng baugi manung de am loi loirani ngasi ayuk angan mada thawal sekfi khonang khong mapagi turel torwal da nupagi asibak sang ma leiram le laikhidraba miyo adudi tiam bor singh sahi nemfunipan apok laikhidraba ts mukta kawi kiam sifai mayai lekai digini makhau ki bana be magitang kun gama panda machan pigi mangani chakau bugi pochei leiba thokki bedagi hanjilaktana tinara kibani hari maki asibak sang asi ayuk sing chanba chatpa miyoi amana thengnara kibani asibak sang adu fibam sogle postmortem tawna bagi damakta jenims ki mok tamkre Class 8 khakta tamliba mahiroi angang ani mafam khangdana mangkre makoi ani mangki bagi matang dengan si pasoi police station ki banung sanba yurem bam amadi tharoi jamda wakan mifam chatakre mangkraba angang singa dudi soibam surjakanta sahi tarahumdoi apokpa s somen yurem bam awang laikai amadi thoksom bridget sahi tara humdoi apokpa kumar tharoi jam maring laikai degani makoi ani November gi tang kungani panda mayum dagi thokmin nakraba matungda soibam surjakanta asi mafam khangdana mangkibani Matangi numit November gi tang kungama panda thoksom bridgetsu amuk mangkibani makoi ani mangkibagi matang ngasi yurem mamadi tharoi jamda wakan mifam chatakre yurem mamda chataki ba wakan mifam maduda nupi mana phongdorokpada mangkraba soibam surjakanta asi pasoi pa 3 da leiba Polyester Public School da class 8 khakta tamliba mairoi ne mangkriba angang asi numit mangani gi manung da mari leina basingna maki laifam chapchana khangan bidrabadi akan makhongjang kya sangsilagani emung manungi khanbiduna kanaga musingna fajin duna thamba amadi thengna biba thoklabadi atuba matamda thadokpiro haike phong khangna mangi ba angang ase Manipur ki karamba organization karamba sangstan karamba lupna thengna biba phajan biba leraga di yamna thuna ngasi mangani gi manungda athuba matamda thadokpiro haibase akoina Manipur ki kasin koya khuding maksin ba thongna baida makta akoina ngasi dharna ase phamjabani Amaromda Thoksom Bridget mangki bagi matang dengan si tharoijam maning lagai dasu wakat mipam chataki Bridget ki apokpina phongdorokpada mak langjingda leiba pari imom sindam sangda class 8 khakta tamliba mahiroini athuba matamda maki machabu tekta kaitana thadokpiro haina phongdorakle Samsida lairiba manung mapanai masafiriba ichin naw singi makutta aigi sajin lairiba mama aigonda sidabi masidi mama aigi wakat Seramangina laikidabada Huel Lalong Manipur Thangta Cultural Association Iril Bungna Awaba Phongdoragli Makna Hinglegi Matamda Manipur gi oiba Thangta amadi culture bu chawkhana ba honaramba bisakni mak laikidaba si mengkhat pangam loroi toba choba mangjaba mani haina Huel Lalong Manipur Thangta Cultural Association gi chairol mana hari Amaromda Ideal Girls College amadi Manipur Veteran Journalist Union asu Seramangina laikidabada awaba phongdoragli Union asigi cherolda makna laikidaba mari lainana DIPR gi press room da Union gi President Manihar Goswami na chair laudara awaba phongdokre mifamaduda Seramangina journalism gi lamda lawra mathodang sing thabaga loinana minute ani tumina leptuna ikai khumna utki hari National Rural Health Mission ki makhada leiba staff singi area pitho contract matam sana renewal to amadi asa singi thagi honorarium pitho hybrid chingba davi manga da tha sigi tang manga dagi khongjang changsinduna lakiba du ngasisu makha chathari khongjang gi saruwa awoina staff singa office so launchin ki makhata ngasi Thawal District Hospital mamang da district asigi NR ISM gi staff jama marfudra mathoi amadi asa singa sargyaduna wakan mipam chathaki Staff singa taliba dabi singa tuba matamda sarkar ga yanaba puraktuna pithopiyo haina khongjang adura sarugya khibamiyo amana phongdorakle aduna ma sarkar gi taraf dagi amadi mari lena authority dagi hariba demand sing asi fajana yengbiraga amadi paraga athuba matamda solution pornaba akoina sarkar gi taraf da ana request tawjari sarkar gi taraf dagi akoida aiba written assurance am biraba matungda akoigi hariba demand manga ji da negotiation ama table round table to am tawdri bawdi akoi saswa strategy ji makata na dum district atopa district mapan da thari gu makoi thawal da chathagi gane Amaromda Manipur Sarkar gi Engineering Department manga da leriba workers employees na matam chana kusuman PBU haina November gi tang kun ga taruk tagi satharakiba sizwak strike adu hena session hangadori strike asna department sing asigi thabak thorum kya da apan bapi khrba matungda hena kanma khongjang changsin gani haina joint coordination committee na phongdokre
JSC की चेयरमैन टिकेंद्र जिन्ना मतम सांगना स्ट्राइक संगसिलबसु सरकारना एम्प्लॉयज संगी डिमांड पिबिदबा सी पेंडे मखाताना हेना कनबा खोंजंग संगसिनबा सेम सारे हाइके करिगुंबा मखल अमगी होंदना अखोइदे पिबियु करिगुंबा अहोंबल लेरम तारगदी अखोइ स्ट्राइक अचे हंदुकसरोय होजि होजि अखोइना तांग तरा निपान लाइव तांग तरा निपान सिदा अखोइना इडियोली कॉन्फ्रेंस होदा अचौबा प्रेस कॉन्फ्रेंस अमा अखोइ तौजरगनी मसिदा अखोइगी लाखदरिबा अखोइ चंगजलकदबा फिरेपसिंग अखोइ लाउथोलगनी याम थुना मरमदी अखोइ होजि चंगजलिबा सिदा अखोइना She's walking with the hand of converse, hunger strike, independent hunger strike, unto death, I would say, as soon as I could. Thank you. All Manipur Progressive Farmers Association na Tengbang Duna Agriculture Department na Pirakba Ningtham Maru Marang Singh, Ngarang Nagi Thobal District ki Salungpam Amadi Iram Parki, Laupari Taramangada Hunkre Hari. Sahi taramari fawagi manungda leba lairik tamba phangoudraba angang sing amasung masagi sahiga chanadana lairik tamliba angang sing bu karamna lairik tamhangani haibagi matangda SSA Thawal District na numit tarani chumna chathrakba training program ama ngasi Thawal gi Nepra Company Primary School da hokre ZEO Thawal amari atei masak naiba miyoi kya na surgya khiba thawramaduda ZEO S tombana khana chainadana santi leba lamdamama ohennabagi damakta mipum kudimak lairik hayen batangai fadi haiki Measure Kangujam Madusana Elis Naba Apokpa Bira Kongman Okram Sutekna Tha Sikitang Taragi Ayupung Taramatoi Minute Nimpuma Taba Matamda Tamoigi Lena Amana Maramoiraga Laikidababu RPF Amasung Masigilanmi PLNA Yaulgi Kaikum Naba Ulagli Lubasagi Secretary Publicity T Lesebana Thadurokpa Cherolamada Member Naba Lup Asida Lisingama Chamapan Hundragani Panda Yauki Yaknabada Faduna Otnebedagi Mark Tamoigi Lenana Narakibani Tamoigi Lainana Narabasu, Finance Department Amasung, Health and Family Welfare Department Laiduna, Party Kitabak Thorum Kiada, Sarugaram Ki. Measure Naba, Inktapa, Puxel Senba, Lamchat Pajaba, Ningtam Lami Amane, Makna Lakidabada, Imung Manung Amsumar Mapang Singa, Tengnariba Awabada, RPF Amasung Masigilami, PLN, Sarugari Haina, Serolas in Kangalagli. Oinam Goro Bakoba, Kurai, Singangbam Lekai de Gimio Yamata Sikitang, Taragi Nimidanga, Mayum the Gitoki Bedagi Kangana, Laibabu, Yaning the Bapong Doctor Nangasi, Kongpal, Tongkonda, Wakan Mipam Chatakre. Wakan Mipamaduda, Goroba, Imung Manunda, Sinabiu, Atubumatam the Mahaki, Langla Langzin Putokio, Hibana Chimba, Zerul Kea, Tetki. Maki Apopina Fondoropada, Goroba Numit Aduda, Numitangi Chak Sabatok Matunda, Ningtobung, Lekaida, Isa Yengani Haiduna, Toki Bedagi Hanjila Kitabane, Garagumasin Mapu, Fazil Lavasu, Mama Mapada, Sinabi Haina Apil Toki. Aduga, the Buddha Woman, but in the very man is the Namaka, my dog Naman, no kind of Mayam, Matinje, the Risa, don't be over that, but they want to hang up the Wish, Captain Never in Hazini, the Magi Dina, but I can't believe. Romda November Gitang Kungamapanda, Lorembam Ongbi, Memsopi Kobi Nupiema, Langolda, Damtina Halaga Tamlamba, Adugi Batang, the same Kiba, Jay Sinangasi, Miatpa, Numit Tariniki Marunda, Fagatabani, Makoi Mataka Sapsaba, Iron Gitapag Localo, Totokasi Matanga, Judicial Inquiry Sato, Haiba, Wapam Yaba Memorandum Mama, Minister Okami Bobida, Pisan Krehari. Manipur da Ladiba, Mahiloisang Singda, Mingjal Selamasung Tagi Sankai, Loning Mamong the Lodi Basi, Yabangam Loihaina, Maoist Communist Party Manipurna Tadrokpa, Cherolamana Kangalagli, Lubasigi Secretary Publicity and Propaganda, Nonglen Maitena Tadrokpa Cherolamada, Manipur da Ladiba School Singasi, Tak Mari Tongna Kaidopiai, Private Amasung Mission School Singa Makoigi, Apamba Maonga, Mingjal Sel Kai and Lauduna, Laraba Prajasimbu Otnabigitabak Chatari, Masi, Maoist Communist Party Manipurna, Tumina Yengduna Lado Hari. Hiramasi Matanga, School Authority, Guardian Amadi, Miam the Loop Asigi Mail the Mot Pibu, Miam Apama Kanglaba Matunda Party Asna, Warabama, Miam the Fongdokani Hari. Second World War in Manipur and my childhood haiba Mington Balari Kamangasi, Kurai the Leba, Sangit Kala, Sangam Holda, Fongkre, Larigasi, Kuraizam, Nimai Chana. Nimai Charana Ibani, Larik Fombagi Tormaduna Manipurgi site Parisat ki Hanagi President in Dombi, Siren Nilvi Amari Professor T.S. Ibon Binachimba Miokiana Sarugaki. Dongzai Maril Haraga Kanaba, National Highway number 150A,
ka hena falaktabadagi tha asigi tang mapandagi lambi asida khundariba khunjasna matam kaktana thingjinbagi khongjang sathakibadagi lambi asi faudura chaliba miyamda chauna awaba mayoknare miyamgi awaba yengbiduna khongjang sangsliba amadi sarkar gi marakta yanaba purakna bohona biu haina Bisnupur Ward Development Committee members Joint Action Committee na appeal torgre Imphal West District Police Commando na ngarang pisum thong ainam lekai dagi pripa ki active member ma fare haina district asigi SP na thokpa cherol man hari farba miyo edudi Irom Patho alias Barsek sahi kunmathoi apopa Zanta Yorbung mamang lekai dagi ni hari hause sanabagi pau lobise Sanabagi pau pizuri New Delhi gi Jawaharlal Nehru Stadium da chathari batarani palak suba All India Blind Sports Meet king asi sanakiba tuan ba events sing da medal lokraba sing adudi discus throw da L Surbalana gold medal short putter TS Angelina gold medal junior boys ki short putter KS Budinandana gold medal junior boys javelin throw the KS Budinandana silver medal junior girls the S Bidyarani na silver medal lokre amarom da CS ki sanaki ba mes da mongyam ba lai sangthemna silver medal amadi Delhi ki represent tokiba Manipur macha Bisorjina bronze medal lokre Hyderabad ta lagba January ki tang manga gi pangthokaturiba under 20 Juniors Girls National Hockey Championship ta saruk yanabagi da trial kam coaching ama Kumalampak Hockey Stadium da thas ki tang taraga tarete ki pangtholagani maramasina sanaroi sina trial selection asira saruk yanabagi da makta P Nausa Devi na ayu ki pung tare taba matamda report taunana ba Hockey Manipur ki cherol mana khangalagli Manipur Olympic Association ki Executive Council ki mikhalama thas ki tang kungama thoi da pangtholagani masigi nomination paper thas ki tang taramari fawi manungda Kumalampak Sports Complex manungda leba Olympic Bhavan da ayu ki pung tarama thoi dagi nungthil ki pung mari fawi manungda pisin gadabani hari scrutiny na thas ki tang taramanga da tawgani loinana candidates na withdraw tawna thas ki tang taraga tarukni election matamna thas ki tang kungama thoi gi nungthil pung ani dagina mari fawa chathagani hari FIFA gi Women Football gi consultant Mrs. Monica Swafna Manipur gi nupi singbu football gi tungi asa yamna lai maramasina honorabadi World Cup yobangam gani haikre ngasi mapal kangjibung da sanakiba Imphal West samadi Imphal East gi nupi gi team na sanakiba exhibition match asi yenglaba matungda Monica na hotel Christina da pangthoba pau gi mipam amada wafam singa si phongdo ki bane pau gi mipam aduda FIFA gi development officer Baitingligam Subramaniam Amadi All India Football Federation gi National Team gi Director Subankar Mukherjee loinana Amphagi President A Santosh Kumar Susarga ke Monica na makhata na phongdok khibadanga sige match asi yenglaba matungda Manipur gi player singa si haisingba amadi makhoi gi thona sing uba phangle makhoi singa si tunggi asa yamna lei masigi damakta long term plan ama darkar oi USA amadi Germany na FIFA gi ranking da makok mathangda leiri makhoi gi practice amadi training loina administration leibak asina tamba darkar oi hojik FIFA gi ranking da India gi nupi gi team dagi Nupagi team dagi nupi team na hiana fibam phana lairi All India Football Federation su Indian Women Football da hiana meeting changningi haiba wafam sing phongdoki 5 and now he has a new slogan which means football sport for everyone also for the girls and I saw actually you playing in the SAF tournament in 2010 when you won that in Bangladesh in what was it? Cox's Bazar, and there I was very impressed from the way you played, the way you understand football, which is different to many other countries in Asia, as I've been around quite most of them actually. Yeah, India is sort of my last country. I always tell the presidents wherever I go and wherever I've been, maybe you should look at the women football and invest in women football. You would even have a chance to go to the World Cup. Paugi mipamadu da sarugya kiba All India Football Federation gi Subankar Mukherjee na sarkiba chahi ani sida nupi gi national tournament tawdabagi maram pi bagaloina na matung tarakpa chahi singda national tournament tawbagi mahutta league tournament oina tawragani haiba wafam thamki. So idea is to do these leagues locally. It is try to get some sponsors who would evince interest in women's football. So I'm trying to sell it this way. And that in the zone 6 to 7 teams in each
zone are there, and 2 top teams from each zone should come at a central place and vie for the honors. So that is meaning 10 teams would also be 23 matches in a league format. And it will be a total league. My idea is about 106 matches put together, all the 5 zones and then a final. I'm trying to introduce at the senior level right now, but ultimately the plan is that as we can start it from the grassroots. Nasinumagi ayang asagi pau pizari. Nasigi khwaidagi sakibagi chang degree Celsius taranipan 10 khwaidagi ingbagi chang degree Celsius nipan. Nungsita yauba ising managi chang ayukta sada marfudra humdoi nungmidang waramda sada humfumapan nungzugi chang nil. Arobada maruba pau amukan pizari. Isa gi saktam ngak na nabahona bada lamdamasida kundaminari basingi marakta ungkan na bayaba wakalon lehaloi dabani haina deputy CM gaikangam na phongdokre. State asida malaria nabagi chang hantaragle haina health minister phungdatang tonsing na haikre amadi world title ahum laglawraklaba body builder sarkar na thawai bidababu USM yauna lup tarana nungaita ba phongdokre. Nasigidi ISTV na pijaba pau matang asida lusinjari yang tabira bapum namakpu amukana kurumjari.